NRC matangda lakliba June nipanda chatkadoriba miyamgi taksin Khongchat asida lamdam asida leiriba mipum khudimokna saruk yaminaduna Khongchat asi Mapung Phahanbiu haina 14 CSOs kanglei paki women wingna paujalaklei hiramasi mari leinana Kashampata leiba ipsagi office pangthokpa pawgi mifam amada 14 CSOs kanglei pak women wingi wangangloi RK Sana hanbina hai NRC update tawbi matangda lengakna thausadana leiriba ase mama oibisingna pente Census pangthokjingayda NRC update hana tawgadabane iramdam asina asuk waraba matam asida lengana chathariba thawung asigi maram miyamna hena khangnaraba ngakthane hauzik lamdam asida oiriba phibam asi yenglubada iramdam ase lupkhigadra haibagi nungnangba ama mama oibisingda fawbe lamdam asigi oiriba phibam asida tunggi haurakliba mirolgi damak mama oibisingna chongthorakpani haina magna phongdokhe magna makhachana hai NRC gi matangda lakliba June nipanda miyamgi oiba taksin Khongchat ama Stadium ground dagi hauraga thangwai banda laiba thau ground fawba chatuna mafam aduda miyamgi oiba apunba mifam ama pangthokane Khongchat asida lamdam asigi miyam phupna saruk yaduna Khongchat ase Mapung Phahansi iramdam asi kannabu khonabada aikhoi amato oina lepminasi haina magna makha takhe NRC hana tawbiraga aduna census tawbiu haijabani aduna masidaisida gamena wana tainabagi boklonda Tawa chadana leithokjabasi mama mahoina dukimati thamoiji penjade aduna maram oide harerga koi cheso leipak tara marina punjanjare harerga jungi tarik nipal asida koi miyamgi oibo Khongchat lama chachagani koi gi Manipur government amadi central government gi maigeida koina NRC hana tawbiu aduga census pangthokpiu haiba wafam achi gi matangda Tendra Kolau Kayama, Idam Leipak Manipuri Libiriba, Jai Shu, Pai Kudimana, Alaman Lai Guru Marumapang, Amata Chitadana, Hari Khongchat Lachita Charu, Yabiu, Hibasinasu, a Mama Wene, Hijari.